Asumna numit asi haukhre. Mangal mafi marol loisilaga chatkre. Aisu hangludre. Aisu isa ase ison sontharai. Tamkraba ipamgi mi khudingma ningsinglaki. Asum khanna khanna phamlingaida thongjinda mangang adu leplare. Mangang na tapna kaurai. Surmi. Ai phamlambadagi tapna haugalai. Khumlubadi taurudre. Mangangdu aingonda hanglamdabi ka manungda changlai. Aduga hairai. Ai khangi nangna ibu nongmata fawba unawal hakloi haiba ngasiso aibu warauramgani haiba khangi. Ai wahai amatasu handuna khumlude. Mangangna amuksu hanglai. Wahai amatasu hairaroidra khangi. Aina tawrakkibasing ado laale haijarabasu nangnadi pelaroi haiba. Aibu ngakpiba ngakpidaba wahai kharatangdi haijage. Aise mi masak khangdaba yam tonba haibado oire. Ai ngasidi aina tawjarubasing aduna tangoi oina saktektuna tumkhre. Ai mangonda munna yenglaga haiki. Nangna ai nataba atopa nupi ama yumda pusilakpa numittuda ai kari kalamgani. Adu phauba ai khangduna laikibani. Adubu nangdi nupina ichilaga chatpa nupa oiramne. Aibu badanam tawraga chatlo haidrabasu nupi atombina hena lure haibilaklapati hena pharamgadabani. Aduga hingbagidamakdadi aisu iromdom hingba ngame. Mangang ikaina khumlai. Aina panglubadagi thokiba ngaktane. Ado ai aroiba oina wahai amatangdi hainingi. Hojikpu nang honana haigadaba wa amamuk laibra. Aina saurab yenglaga haiki. Mangang makha samtharaga hairai. Aina kaihankraba yum ado nangna amukta semgatpiyo. Icha anise khaibung tahanbigano. Ai icha anise nungsiye. Aina mangangda haifetang yenglaga haiki. Nachadi nungsiba phawbra. Aduga karigumba aina amuk yum palune. Laibak tiduna nupaga amuk kaina hore hairabadi dadagi phire karida lepkani. Mangang aingonda ngayhak yenglaga lai. Aduga tapna hairai. Ai nanggidamak lepkani. Aina irai laina amuk khumki. Madugi paukhumda irai laina piriba karigino. Ngamloidaba wahangi paukhumda nangkhum khumnaba hotnagano. Aduga nangi changhengidama aina adugumba thabak tawgadabasu laite. Akaiba likli machet amata samjinabadi oithoktabani. Adubo aigi mityengtabu khaurangliba likliga patraga aruba isinga pangkhak oiraba icha anisigi yenglaga nangi mai ngaklabani. Ai icha singbu nungsi. Asumna akaiba likli machet singado icha anina samjinahanba ngamki. Matam kuirabagi tungda yumsida harau nungaibagi makhol taraki. Nong maninigi matungda lay magamangan haudorai. Aikhoi college suti leiringaida New York ta buoki manaka chaluse. Pakhang farasi fawba nongmata su pubide. Masaksu amta khangnadre. Phone da wari sanaba natana. Chanchan nangi suti se 20 days ni haigum tawdaine. Hayeng magchatnaba flight ticket confirm tawrage ko. Aina icha ani da haikibani. Ine mem chana khumlai. Imadi hauraroi ko. Lamsang da chatpa ngamlaroi imadi. Mangangna Noi ahum chaluro aidi nabok sanghaurage. Tanjaduda khumanga Soni gasu yumda changlai. Soni na hairai. Wari nungai khramaleda kaubaga amta khumde. Aina khumi. Yam thajadiye chango wari yam nungai rijani. Khumanna Aikhoi hero se gyan yam taramaleda.
ꯃꯉꯥꯡꯅ ꯅꯣꯛꯂꯒ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯖꯔꯦ ꯍꯥꯏꯇꯥꯔꯦ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯏꯆꯥ ꯑꯅꯤꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯅ꯭ꯌꯨ ꯌꯣꯔꯛꯀꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯂꯝꯂꯦ꯫ ꯑꯁꯨꯝꯅ ꯁꯥꯡꯂꯕ ꯖꯔꯅꯤ ꯑꯃ ꯂꯥꯛꯈꯤꯕꯗꯨ ꯅ꯭ꯌꯨ ꯌꯣꯔꯛꯀꯤ ꯑꯦꯌꯔꯄꯣꯔꯠꯇ ꯊꯨꯡꯂꯔꯦ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯒꯦꯖꯁꯤꯡ ꯑꯗꯨ ꯆꯤꯡꯂꯒ ꯄꯨꯊꯣꯔꯛꯏ꯫ ꯑꯩꯅ ꯃꯥꯡ ꯊꯥꯔꯒ ꯆꯪꯂꯛꯏ꯫ ꯑꯩꯅ ꯁꯨꯝ ꯌꯦꯡꯊꯣꯛꯂꯨꯕꯗ ꯅꯨꯄꯥ ꯑꯃꯈꯛ ꯈꯨꯗꯥꯡ ꯘꯥꯔꯤ ꯌꯦꯡꯂꯒ ꯂꯦꯞꯂꯝꯃꯤ꯫ ꯃꯍꯥꯛ ꯎꯕꯗ ꯑꯩꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯪꯁꯤꯜꯂꯤ꯫ "ꯏꯇꯩ, ꯑꯩꯈꯣꯏꯁꯤꯗꯤ ꯀꯗꯣꯝꯗ ꯂꯩꯈꯤꯒꯦ?" ꯑꯩꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯪꯈꯤꯕꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯦ ꯀꯩꯅꯣ ꯃꯃꯥ ꯁꯨꯔꯃꯤ ꯅꯠꯇ꯭ꯔꯣ? ꯀꯗꯣꯝꯗ ꯏꯇꯩꯅꯣ? ꯑꯩꯅ ꯉꯛꯅ, "ꯍꯥ, ꯅꯪꯕꯨ ꯂꯟꯆꯦꯟꯕ? ꯑꯩꯗꯤ ꯅꯪꯕꯨ ꯈꯪꯂꯨꯗ꯭ꯔꯦꯗꯅ꯫ ꯄꯤꯛꯂꯤꯉꯩꯗ ꯐꯣꯇꯣ ꯑꯣꯏꯅ ꯎꯈꯤꯕꯇꯅꯤ, ꯀꯃꯥꯏꯅ ꯈꯪꯂꯅꯤꯒꯦ? ꯇꯨ ꯅꯪꯒꯤ ꯅꯅꯥꯎꯒ ꯅꯆꯟꯒꯅꯤ, ꯃꯁꯛ ꯈꯪꯅꯧꯋꯣ, ꯂꯩꯃꯒ ꯃꯉꯥꯟꯒ ꯄꯨꯟꯅ꯫ ꯇꯥꯃꯣꯆꯧ ꯀꯧꯔꯒꯦꯀꯣ ꯑꯗꯨꯗꯤ." ꯂꯟꯆꯦꯟꯕꯅ, ꯏꯌꯥꯗ ꯌꯥꯏꯁꯦ, ꯑꯗꯣ ꯌꯨꯝꯗ ꯍꯥꯟꯅ ꯆꯠꯂꯁꯦ꯫ ꯑꯩ ꯑꯁꯨꯝꯅ ꯏꯄꯥꯝ ꯂꯝꯗꯝ ꯌꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯦꯛ ꯌꯧꯕꯒ ꯀꯔꯤꯅꯨꯡꯒꯤ ꯆꯠꯂꯨꯕꯅꯣ ꯈꯜꯂꯛꯈꯤ꯫ ꯂꯟꯆꯦꯟꯕ ꯄꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯐꯤꯂꯝ ꯁꯨꯇꯤꯡ ꯆꯠꯄꯗ ꯂꯨꯋꯥꯡ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯛꯈꯤ꯫ ꯏꯆꯦꯒꯤꯗꯃꯛ ꯈꯟꯕꯗ ꯑꯩ ꯌꯥꯝꯅ ꯀꯞꯈꯤ꯫ ꯄꯨꯟꯁꯤꯁꯦ ꯑꯋꯥꯕꯒꯤ ꯁꯔꯨꯛ ꯂꯣꯏꯈ꯭ꯔꯕꯣꯏ ꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯂꯣꯏꯔꯝꯗ꯭ꯔꯤ꯫ ꯑꯃꯒꯤ ꯃꯊꯪꯗ ꯑꯃ, ꯃꯊꯪ ꯃꯊꯪ꯫ ꯊꯨꯡꯂꯕ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗꯅꯤ ꯃꯉꯥꯜꯒ ꯂꯩꯃꯒꯗꯤ ꯖꯔꯅꯤ ꯋꯥꯃꯟꯕꯒꯤ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯩ ꯇꯨꯝꯕ ꯌꯥꯗꯦ, ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ꯫ ꯇꯨꯝꯕ ꯌꯥꯗꯕꯗꯨꯗ ꯍꯧꯒꯠꯂꯒ ꯕꯦꯜꯀꯣꯅꯤꯗ ꯀꯥꯈꯠꯂꯛꯏ꯫ ꯃꯇꯝ ꯑꯃꯒꯤ ꯊꯋꯥꯟꯃꯤꯆꯥꯛ ꯉꯁꯤꯁꯨ ꯂꯩꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯟꯅ ꯎꯈꯤꯗꯕ ꯊꯋꯥꯟꯃꯤꯆꯥꯛ ꯑꯃ ꯎꯔꯛꯏ꯫ ꯃꯥꯒꯤ ꯃꯉꯥꯜ ꯑꯗꯣ ꯃꯁꯦꯛ ꯃꯉꯥꯜ ꯑꯃ ꯌꯥꯎꯕꯒꯨꯝ ꯇꯧꯏ꯫ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯕꯤꯆꯇ ꯆꯠꯅꯤꯡꯂꯛꯏ꯫ ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯁꯥꯟꯅꯐꯝ ꯑꯣꯏꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯑꯆꯣꯟꯕ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯁꯤꯜꯂꯒ ꯕꯤꯆ ꯂꯣꯝꯗ ꯋꯥꯀꯤꯡ ꯊꯣꯔꯛꯏ꯫ ꯅꯨꯃꯤꯠꯁꯦ ꯑꯇꯤꯌꯥꯁꯨ ꯃꯌꯦꯛ ꯌꯥꯝꯅ ꯁꯦꯡꯏ꯫ ꯊꯋꯥꯟꯃꯤꯆꯥꯛꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯣꯛꯏ꯫ ꯑꯦ, ꯂꯟꯆꯦꯟꯕ ꯅꯠꯇ꯭ꯔꯕ꯭ꯔꯅꯦ ꯑꯁꯤꯕꯣ? ꯑꯩꯅ ꯆꯪꯁꯤꯜꯂꯒ ꯑꯃꯨꯛ ꯀꯧꯏ, "ꯂꯟꯆꯦꯟꯕ?" ꯂꯟꯆꯦꯟꯕꯅ ꯈꯨꯝꯂꯛꯏ, ꯃꯥ ꯁꯨꯔꯃꯤ, ꯁꯤꯗꯗꯤ ꯀꯃꯥꯏꯅ ꯂꯥꯛꯂꯤꯕ? ꯑꯩꯅ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯃꯐꯝ ꯑꯁꯤꯗ ꯆꯥꯎꯔꯛꯂꯤꯕꯅꯤ ꯑꯩꯁꯨ꯫ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ?" ꯈꯪꯗꯦ, ꯑꯩ ꯌꯥꯝ ꯋꯥꯏ ꯄꯥꯎꯈꯨꯝ ꯑꯃꯒꯤꯗꯃꯛ꯫ ꯑꯩꯉꯣꯟꯗꯁꯨ ꯈꯪꯍꯜꯂꯨꯗꯅ꯫ ꯑꯩꯒꯤ ꯕꯕꯥꯁꯦ ꯌꯥꯝ ꯐꯠꯇꯦ꯫ ꯃꯍꯥꯛꯅ ꯏꯃꯥ ꯏꯆꯥꯕꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯦ꯫ ꯑꯗꯣ ꯅꯪ ꯕꯕꯥꯒꯤ ꯃꯁꯛꯇꯤ ꯈꯪꯕ꯭ꯔꯥ? ꯑꯩꯁꯦ ꯕꯕꯥꯒ ꯃꯁꯛ ꯃꯥꯟꯅꯩꯌꯦ ꯍꯥꯏꯌꯦ꯫ ꯑꯩꯅ ꯇꯣꯉꯥꯟꯅ ꯊꯋꯥꯟꯃꯤꯆꯥꯛ ꯑꯃ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯊꯣꯛꯂꯤꯕꯗꯨꯗ ꯊꯤꯜꯂꯒ ꯍꯥꯏ, "ꯑꯥꯗ ꯊꯣꯛꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛꯁꯦ ꯑꯆꯝꯕ ꯅꯠꯇꯦ, ꯅꯪꯒꯤ ꯕꯕꯥꯒꯤ ꯊꯋꯥꯏꯅ ꯑꯣꯟꯈꯤꯕꯅꯦ꯫ ꯃꯍꯥꯛꯅ ꯂꯪꯅ ꯉꯥꯜꯂꯤꯕꯁꯦ ꯅꯪꯕꯨ ꯁꯦꯟꯅꯔꯤꯕꯅꯦ꯫ ꯕꯕꯥꯗ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯀꯣ, ꯑꯔꯦꯝꯕꯗ ꯋꯥꯈꯜꯕꯨ ꯋꯥꯍꯟꯒꯅꯨꯀꯣ꯫ ꯅꯪꯒꯤ ꯕꯕꯥꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯕꯅꯦ." ꯂꯟꯆꯦꯟꯕꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯃꯃꯥꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯉꯥꯡꯉꯦ꯫ ꯃꯥ ꯁꯨꯔꯃꯤꯅ ꯈꯔ ꯍꯥꯏꯔꯝꯃꯨ ꯑꯩꯈꯣꯏ ꯃꯥꯗ꯫ ꯑꯩꯅ ꯍꯪꯈꯤ, "ꯀꯔꯤ ꯋꯥꯅꯣꯅꯦ?" ꯂꯟꯆꯦꯟꯕꯅ ꯍꯥꯏꯔꯛꯏ, ꯐꯦꯁꯟ ꯏꯚꯦꯟꯠ ꯑꯃꯗ ꯄꯔꯐꯣꯔꯃꯦꯟꯁ ꯎꯠꯅꯕ ꯊꯧꯔꯥꯡ ꯂꯣꯏꯔꯕꯅꯦ, ꯑꯗꯨꯗ ꯏꯃꯥꯅ ꯌꯥꯗ꯭ꯔꯤꯕ꯫ ꯑꯩꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯞꯅ ꯍꯥꯏꯈꯤ, "ꯑꯣꯟꯊꯣꯛꯅ ꯃꯥꯟꯅꯈ꯭ꯔꯦꯗ꯫ ꯊꯥꯡꯒꯩꯃꯛ ꯍꯦꯛ ꯁꯦꯡꯅ ꯃꯄꯥꯒꯤ ꯊꯋꯥꯏꯅ ꯍꯟꯖꯤꯜꯂꯛꯄ ꯑꯣꯏꯔꯝꯕ ꯇꯥꯔꯦ." ꯑꯩꯅ ꯂꯟꯆꯦꯟꯕꯗ ꯌꯦꯡꯂꯒ ꯍꯥꯏꯈꯤ, "ꯃꯃꯥꯅ ꯁꯣꯏꯗꯅ ꯍꯩꯅꯒꯅꯤꯌꯦ꯫ ꯃꯇꯝ ꯑꯃꯗꯁꯨ ꯑꯁꯨꯝꯅ ꯑꯩꯉꯣꯟꯗ ꯇꯣꯏꯅ ꯇꯣꯏꯅ ꯍꯥꯏꯈꯤꯕꯅꯤ, ꯏꯆꯦꯕꯨ ꯌꯥꯝꯅ ꯀꯤꯕꯅꯤ꯫ ꯀꯤꯕꯅꯤ ꯍꯥꯏꯕꯁꯨ ꯌꯥꯗꯦ, ꯅꯨꯡꯁꯤꯕꯅ ꯌꯥꯗꯕ ꯊꯕꯛꯇꯨ ꯅꯝꯗꯅ ꯇꯧꯅꯤꯡꯈꯤꯗꯕꯅꯅꯤ꯫ ꯉꯁꯤꯁꯨ ꯂꯟꯆꯦꯟꯕꯅ ꯑꯩꯒꯤ ꯃꯇꯦꯡ ꯅꯤꯔꯛꯂꯕ꯫ ꯏꯇꯩ, ꯑꯄꯪꯕꯤ ꯅꯅꯥꯎꯅ ꯂꯥꯟꯈꯤꯕ ꯄꯨꯝꯅꯃꯛ ꯉꯥꯛꯄꯤꯔꯝꯃꯨꯀꯣ꯫ ꯅꯪꯗꯤ ꯏꯆꯦꯒꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯆꯠꯂꯕꯅꯤꯀꯣ꯫ ꯑꯗꯨꯕꯨ ꯏꯆꯦꯒꯤ ꯃꯐꯝꯗ ꯅꯪꯒꯤ ꯅꯤꯡꯉꯥꯏ ꯆꯥꯎꯔꯕ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯑꯃ ꯈꯨꯗꯣꯜ ꯑꯣꯏꯅ ꯊꯝꯂꯝꯂꯕꯣꯏꯔꯦ꯫
ꯑꯩꯅ ꯏꯄꯥꯝ ꯂꯝꯗꯝꯗ ꯂꯥꯛꯄꯗꯤ ꯄꯥꯎ ꯑꯁꯤ ꯂꯧꯅꯕ ꯂꯥꯛꯄꯒꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯁꯃꯨꯗ꯭ꯔꯒꯤ ꯅꯤꯛ ꯂꯥꯎꯕ ꯏꯄꯥꯛꯊꯛꯇ ꯇꯥꯔꯤꯕ ꯑꯇꯤꯌꯥꯒꯤ ꯃꯃꯤꯁꯤꯁꯨ ꯏꯊꯛ ꯏꯄꯣꯝꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯦꯡ ꯂꯦꯡ ꯆꯠꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯕꯁꯟꯇꯒꯤ ꯀꯣꯀꯤꯜ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯊꯪ ꯑꯃꯨꯛ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯥꯏꯕꯤꯔꯝꯃꯨ꯫